Hello guys! Matam kuirabagi tungda ngasi ay mo lae kaya nahanggo si dum sort la pa. Ay ngasi di hangam thongba bora adagidi makan kalela ngawba duwa sina chicken sik kebab. Si charakke chaba ngamgadra khangde hangam thongba sam chaning bako. Aduge hangam ma chamna ha thonga kay ma sam chaning pa makan kalela ngawba charase bora am thawjala chatharaagi ngꯁꯤꯗꯤ chatharaagi hangam thongbana adagidi bora san cha chicken tikka ba đấy makan kalela ngawba ma hiyo kita hapsin na ito Liwangan nila. Bên bên là hàng gắm theo hào đấy cả. Makan ng karak. Mapanghal. Hanggang nga. Kopi at humali. Hawal niya. Kulo lang siya. Kaya nga ay rồi là em sẽ thật lên like rồi đấy nga đi thả nga ay bị lấy ra ba hảมันต้องสตัฟฟิ้งจ้ะตามมาให้ดิทุ่มก็จำเลยแบบมากันเลยหลังเราผมมาจำเลยค่ะจะคนเดียวกิดให้ดิอามาอยากการอามานำเส้นเดินทางไปมันจะซาดิพุสน้ำซาเลยตั้มซาเลยไปดองพวกทางเกิดปัญหาเลยแบบ
ꯊꯥꯡꯒꯠꯂꯦ ꯚꯤꯗꯤꯑꯣ ꯅꯝꯗꯕꯤꯗ ꯌꯨꯝꯗ ꯆꯥꯛ ꯆꯥꯕꯗꯤ ꯍꯦꯛꯇ ꯃꯌꯥꯝ ꯆꯥꯅꯤꯡꯉꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯅꯝꯃꯗꯤꯅ ꯏꯁꯤꯡꯒ ꯊꯛꯄꯁꯤꯗ ꯀꯩꯅꯣ ꯈꯪꯗꯦ ꯄꯨꯛ ꯍꯦꯛꯇ ꯊꯥꯡꯒꯠꯂꯦ ꯍꯥꯏꯕ ꯃꯤꯒ ꯆꯥꯃꯤꯟꯅꯔꯦ ꯀꯩꯝ ꯈꯜꯂꯣꯏꯗꯕ ꯏꯊꯟꯗ ꯆꯥꯛ ꯆꯥꯕꯁꯦ ꯑꯗꯨꯝ ꯂꯩꯕꯅꯦ ꯃꯤ ꯑꯌꯥꯝꯕꯗ ꯑꯃ ꯑꯣꯏꯔꯝꯅꯤ ꯃꯊꯟꯗ ꯆꯥꯛ ꯆꯥꯔꯗꯤ ꯍꯦꯛꯇ ꯆꯥꯅꯤꯡꯗꯕꯅꯦ ꯍꯥꯏꯕ ꯍꯦꯛꯇ ꯆꯥꯕ ꯉꯝꯕꯁꯨ ꯂꯩꯀꯣ ꯃꯌꯥꯝ ꯁꯤꯅ ꯑꯩꯒꯤ ꯋꯥꯈꯜꯅꯦ ꯏꯁꯤꯡ ꯊꯛꯆꯟꯕꯁꯤꯅ ꯈꯤꯇꯪ ꯊꯛꯑꯁꯨ ꯏꯁꯤꯡ ꯊꯛꯑꯗꯤ ꯍꯦꯛꯇ ꯄꯨꯛ ꯊꯥꯡꯒꯠꯄ ꯑꯃ ꯍꯦꯛꯇ ꯐꯥꯎꯔꯛꯑꯦ ꯃꯪꯉꯦ ꯁꯥꯁꯦ ꯍꯪꯒꯥꯝꯒꯤ ꯔꯤꯑꯦꯛꯁꯟ ꯄꯥꯜꯂꯛꯑꯦ ꯆꯥꯛ ꯆꯥꯅ ꯆꯥꯅ ꯇꯨꯝꯅꯤꯡꯉꯦ ꯄꯥꯈꯣꯟꯒ ꯍꯥꯞꯄꯅꯤꯅ ꯍꯥꯎꯔꯦ ꯄꯥꯈꯣꯟ ꯃꯅꯝꯁꯨ ꯌꯥꯝ ꯉꯥꯎꯖꯩ ꯄꯥꯈꯣꯟ ꯐꯗꯤꯒꯣꯝ ꯑꯗꯒꯤꯗꯤ ꯐꯗꯤꯒꯣꯝ ꯁꯥ ꯃꯔꯣꯏꯒ ꯍꯥꯏꯅꯕꯗ ꯃꯅꯝꯁꯤꯡꯁꯦ ꯉꯥꯎꯖꯩ ꯍꯥꯏꯕ ꯐꯗꯤꯒꯣꯝꯗꯤ ꯍꯥꯞꯄꯤꯒꯩ ꯍꯥꯎꯔꯦ ꯃꯦꯒꯤꯗ ꯍꯥꯞꯄꯁꯨ ꯍꯥꯎꯔꯦ ꯑꯣꯝꯂꯦꯠꯇ ꯍꯥꯞꯄꯁꯨ ꯍꯥꯎꯔꯦ ꯄꯪꯍꯥꯞꯇ ꯍꯥꯎꯔꯦ ꯑꯗꯨꯅ ꯏꯁꯥꯅꯕꯨ ꯄꯥꯝꯃꯗꯤ ꯑꯩ ꯌꯥꯝ ꯉꯛꯏꯁꯦ ꯐꯗꯤꯒꯣꯝ ꯆꯥꯗꯕ ꯑꯂꯨ ꯆꯥꯗꯕ ꯃꯤꯁꯤꯡꯁꯦ ꯌꯥꯝ ꯉꯛꯏꯗ ꯁꯨꯛ ꯍꯥꯎꯔꯕꯁꯤꯡꯁꯦ ꯀꯔꯤꯒꯤꯅꯣ ꯈꯪꯗꯕ ꯀꯩꯅꯣ ꯆꯥꯛ ꯆꯥꯅ ꯆꯥꯅ ꯏꯁꯥꯁꯦ ꯎꯏꯕ ꯑꯃꯒꯤ ꯃꯑꯣꯡ ꯑꯃ ꯌꯥꯎꯁꯜꯂꯦ ꯁꯤ ꯃꯐꯣꯟ ꯑꯣꯏ ꯀꯩ ꯑꯣꯏꯁꯦ ꯑꯃꯨꯛ ꯇꯣꯠꯀꯦ ꯍꯥꯎꯕꯩꯅꯤ ꯍꯥꯏ ꯃꯈꯣꯡ ꯑꯅꯤꯈꯛꯁꯨ ꯐꯨꯝꯃꯛꯄꯅꯦ ꯑꯩꯁꯦ ꯀꯩꯅꯣ ꯑꯂꯨ ꯃꯆꯥ ꯑꯃ ꯌꯥꯎꯕꯅꯦ ꯃꯀꯨꯗꯣ ꯉꯁꯥꯏꯗꯤ ꯂꯣꯏꯅꯃꯛ ꯈꯣꯠꯈꯤꯕꯅꯦ ꯑꯗꯨꯒ ꯑꯂꯨ ꯑꯅꯧꯕꯗꯨꯅꯦꯕ ꯁꯨꯃꯥꯏꯅ ꯈꯨꯠꯅꯒ ꯇꯛꯄꯗ ꯆꯠꯄꯗꯣ ꯑꯩꯅ ꯊꯥꯡ ꯃꯅꯤꯡꯅ ꯈꯦꯠꯄꯅꯦ ꯃꯀꯨ ꯈꯤꯇꯪ ꯅꯞꯄ ꯂꯩꯔꯝꯃꯦ ꯕꯦꯕꯨꯔꯥꯅꯤꯍꯦ ꯃꯐꯣꯟ ꯊꯥꯎꯑꯣꯏ ꯀꯩꯑꯣꯏ ꯇꯧꯕꯁꯦ ꯀꯂꯦꯖꯥꯒ ꯎꯃꯣꯔꯣꯛꯀ ꯃꯦꯠꯂ ꯆꯥꯔꯗꯤ ꯍꯥꯎꯅꯤ ꯃꯄꯪꯁꯨ ꯆꯥꯁꯜꯂꯤ ꯃꯍꯤꯁꯨ ꯊꯛꯆꯜꯂꯦ ꯏꯃꯥ ꯉꯝꯁꯜꯂꯒꯦ ꯍꯪꯒꯥꯝ ꯊꯣꯡꯕꯒꯤ ꯇꯪꯈꯥꯏ ꯑꯃ ꯀꯂꯦꯖꯥ ꯉꯧꯕꯒꯤ ꯇꯪꯈꯥꯏ ꯑꯃꯅꯦ ꯑꯩꯅ ꯊꯝꯃꯦ ꯇꯪꯈꯥꯏ ꯂꯣꯏꯅ ꯍꯩꯊꯔꯒꯦ ꯍꯦꯛꯇ ꯌꯥꯒ ꯀꯥ ꯌꯦꯡꯉ ꯃꯈꯣꯡ ꯆꯥꯗꯕ ꯃꯤ ꯌꯥꯎꯕꯗ ꯅꯨꯡꯉꯥꯏꯇꯦ ꯇꯧ ꯈꯪꯉꯕ ꯏꯁꯤꯡ ꯑꯃꯨꯛ ꯊꯛꯄꯁꯤꯅ ꯄꯨꯛꯁꯤ ꯈꯔ ꯊꯟꯗꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯅꯝꯁꯜꯂꯅꯤ ꯆꯥꯕ ꯇꯨꯝꯗ꯭ꯔꯗꯤ ꯑꯃꯨꯛ ꯅꯥꯗꯣꯏꯅꯤ ꯆꯥꯔꯣꯏꯁꯤꯔ ꯈꯪꯗꯦꯗ ꯈꯟꯖꯥꯟꯅ ꯂꯩꯔꯦ ꯄꯨꯛꯁꯤꯗꯤ ꯑꯃ ꯏꯁꯤꯡ ꯍꯦꯟꯖꯟꯅ ꯃꯌꯥꯝ ꯊꯛꯆꯟꯕ ꯑꯃ ꯍꯥꯏꯗꯤ ꯄꯤꯛ ꯊꯜꯂ ꯂꯩꯕꯗꯣ ꯑꯗꯨꯃꯥꯏꯅꯗꯤ ꯇꯧꯋꯦꯕ ꯆꯥꯛꯀ ꯅꯠꯇꯕꯤꯗ ꯌꯦꯟ ꯉꯥꯛꯇ ꯆꯥꯔꯗꯤ ꯆꯥ ꯉꯝꯒꯗ꯭ꯔꯥ ꯑꯩꯁꯤꯅꯕ ꯗꯟꯗꯤꯒꯤ ꯆꯥꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦꯕ ꯆꯥꯗ ꯌꯥꯗꯦ ꯑꯩꯒꯤ ꯃꯑꯣꯡꯗ ꯎꯔꯤꯑꯣꯁꯤꯁꯨ ꯀꯞꯄꯗ ꯍꯥꯎꯋꯦ ꯆꯅꯝ ꯑꯍꯤꯡꯕꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯁꯥ ꯊꯣꯡꯕ ꯑꯗꯒꯤꯗꯤ ꯁꯥ ꯉꯥ ꯊꯣꯡꯕ ꯑꯗꯒꯤꯗꯤ ꯁꯨꯝ ꯆꯥꯛꯀꯁꯦ ꯌꯥꯝ ꯍꯥꯎꯅ ꯆꯥꯅꯤꯡꯉꯗꯤꯀꯣ ꯑꯩꯗꯤ ꯆꯅꯝ ꯍꯦꯛꯇ ꯃꯀꯨ ꯀꯛꯑꯒ ꯆꯥꯁꯟꯕꯤꯅꯤ
ꯍꯥꯎꯋꯦ ꯌꯥꯝꯅ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯆꯅꯝ ꯈꯨꯍꯥꯎ ꯑꯃꯅꯤ ꯆꯥꯅꯤꯡꯉꯛꯇꯦ ꯆꯥꯛꯁꯤꯅ ꯄꯨꯛ ꯊꯜꯂꯛꯑꯕ ꯍꯥꯏꯗꯤ ꯅꯤꯡꯁꯤꯡꯅꯤꯡꯗꯕ ꯄꯣꯠ ꯂꯩꯗꯅ ꯁꯨꯝ ꯏꯁꯥꯅ ꯍꯪꯒꯣꯏꯈꯤꯕ ꯀꯩꯀꯥ ꯄꯣꯠ ꯂꯩꯗꯅ ꯑꯗꯨꯁꯤꯡꯗꯣ ꯂꯣꯏ ꯅꯤꯡꯁꯤꯡꯉꯛꯑꯅꯤ ꯑꯗꯒꯤꯗꯤ ꯆꯥꯛ ꯂꯥꯝꯃꯤ ꯀꯥꯟꯗꯗꯤꯀꯣ ꯉꯁꯥꯏ ꯍꯧꯒꯠꯂꯛꯄꯗꯤ ꯄꯣꯠ ꯄꯣꯠ ꯅꯝꯃ ꯆꯥꯗ꯭ꯔꯥ ꯅꯝꯁꯜꯂ ꯆꯥꯔꯗꯤ ꯀꯩꯝ ꯅꯤꯡꯁꯤꯡꯉꯔꯣꯏꯕ ꯆꯥꯛ ꯄꯨꯛ ꯊꯪꯒꯠꯂꯛꯑꯕ ꯑꯦꯅꯤ ꯈꯪꯗꯦ ꯀꯩꯅꯣꯝꯃ ꯃꯨꯚꯤ ꯑꯃꯗ ꯀꯩꯅꯣꯝꯃ ꯑꯩꯈꯣꯏꯅ ꯁꯤꯃꯥ ꯌꯦꯡꯀꯥꯟꯗꯒ ꯀꯩꯅꯣꯝꯃ ꯎꯈꯤꯕꯗꯣ ꯍꯥꯏꯗꯤ ꯌꯦꯡꯅꯤꯡꯗꯕ ꯍꯩꯅꯗꯕ ꯏꯁꯥꯅ ꯇꯨꯀꯠꯆꯕ ꯄꯣꯠꯇꯣ ꯑꯗꯨ ꯆꯥꯛ ꯄꯨꯛ ꯊꯜꯂꯛꯑꯗꯤ ꯂꯣꯏ ꯅꯤꯡꯁꯤꯡꯉꯦ ꯍꯥꯏꯕ ꯆꯥꯁꯜꯂꯔꯣꯏꯒꯦ ꯉꯝꯗ꯭ꯔꯦ 이신이 ꯆꯥꯛꯁꯨ ꯄꯨꯛ ꯄꯤꯛ ꯊꯟꯅ ꯆꯥꯔꯒ ꯑꯃꯨꯛ ꯏꯁꯤꯡꯁꯨ ꯀꯗꯛ ꯊꯛꯆꯜꯂꯒ ꯄꯨꯛ ꯄꯤꯛ ꯊꯟꯕ ꯑꯃ ꯂꯩꯗꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯩ ꯑꯣꯚꯔ ꯆꯠꯂꯦ ꯌꯥꯗ꯭ꯔꯦ ꯁꯤ ꯑꯩ ꯉꯝꯗ꯭ꯔꯦ ꯑꯣꯔꯤꯑꯣ ꯑꯣꯏꯅ ꯇꯨꯠꯄꯤꯔꯒꯦ ꯑꯗꯣ ꯁꯤꯗꯣ ꯑꯩ ꯏꯟꯁꯥꯡ ꯃꯍꯤ ꯀꯩꯀꯥ ꯃꯄꯪꯗꯤ ꯐꯅꯌꯥꯝ ꯆꯥꯈ꯭ꯔꯦ ꯏꯊꯟꯗꯅ ꯃꯍꯤ ꯀꯩꯀꯥ ꯃꯌꯥꯝ ꯖꯣꯝ ꯖꯣꯝ ꯆꯥꯕꯗꯣ ꯑꯗꯨꯃꯥꯏꯅ ꯀꯩꯁꯨ ꯆꯤꯛꯀꯟ ꯊꯣꯡ ꯑꯃ ꯊꯣꯡ ꯖꯣꯝ ꯆꯥꯗꯦꯕ ꯀꯩꯁꯨ ꯁꯤ ꯂꯦꯝꯃꯦ ꯕꯣꯔꯥꯁꯨ ꯂꯦꯝꯃꯦ ꯀꯂꯥꯡ ꯉꯧꯕꯁꯨ ꯂꯦꯝꯃꯦ ꯀꯕꯥꯞꯁꯨ ꯐꯅꯌꯥꯝ ꯂꯦꯝꯃꯦ ꯉꯝꯗ꯭ꯔꯦ ꯑꯣꯔꯤꯑꯣꯁꯨ ꯑꯁ ꯃꯥꯅ ꯆꯥꯗꯣꯏꯁꯦ ꯑꯂꯨ ꯀꯩꯀꯥ ꯈꯤꯇꯪꯅꯦ ꯕꯣꯔꯥꯕꯨꯗꯤ ꯆꯥꯈꯤꯅꯤ ꯍꯪꯒꯥꯝ ꯉꯥꯔꯤ ꯍꯥꯞꯄ ꯄꯣꯠꯇꯤ ꯃꯥ ꯆꯥꯗ꯭ꯔꯦꯀꯣ ꯀꯕꯥꯞꯁꯤꯁꯨ ꯆꯥꯕ ꯌꯥꯏ ꯑꯗꯣ ꯑꯩ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯜꯂꯒꯦ ꯃꯌꯥꯝ ꯃꯊꯪ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯕꯥꯏ ꯑꯗꯣ ꯚꯤꯗꯤꯑꯣꯁꯤ ꯅꯨꯡꯉꯥꯏꯔꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯑꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯁꯤ ꯇꯧꯕꯁꯤꯃꯗꯤ ꯁꯨꯡꯀꯥꯎ ꯀꯥꯎꯕꯤꯔꯅꯨ ꯑꯩꯅ ꯍꯥꯏꯗ꯭ꯔꯁꯨ ꯑꯗꯣ ꯕꯥꯏ